mayamna live videos yengbiwidamakta yam nuaijai aduga mayamna hangbirakpa list se kamaina sembano na mayam hangbire do list se kamaina sembano haiba kanda ngasai question and answer block ta comment thabirakpasing adudagi aina comment sing do mathang manaw na lokhalaga semjabani ahanba aina print tawraga list se semjai aduda yahudaba sing do comment lakpa sing do aina mathang manaw na maming sing je mention jaraga aina mayamda message thagiba number sing do sida mathang manaw na mention laga thagibani aduga sumaina chandadana somda jukutna sumaina ithoga mi maming mayam je ngonda lembak lei aro phawriba number sing jigi maming jo ngonda lembak lei jai ro masa masa na di masagi serial number do lembak leiramgani aduna khamgani adubu egi si video di keno ne masagi phawriba mioi mari se nupa ngak to irame ada sigi emoji sibu aingon aina emoji sibu semalluba mafam sise hoi imanabi amana sembane si SUSSZ DESIGN ko we magi keno je company se ado mana another two emojis ama mana sponsor tawraga sidi nupi khatangi oiba akhoi ai viewers sing da yawi ba nupi sing gi oina nupi ani dawyaba nupi ani da pijagani ado mana hojiki ai mana SUSSZ DESIGN jina pibigadabane ado mayam sigi video jigi makhada apamba emojis saigi anopa sigumba emojis sing do hapiraga comment thabiro aduga adugi comment tu dagi ai amukazu lottery ot paje yam sangbo process oibna ai akhoi software ma lei hai ai adu thiraga adudagi oina software du noina toujage aduga nupa yaubirakanu sidadi nupa gaina phawdokre mari mak aduna sidi nupi khatangi oibani adegi yam comment tawbiro emojis aduga mayam participate to mamangi kana question and answer block to participate to vividamangta thank you aduga handaki sisu ichal chasing mayam loi participate to bio ani khatane participate to biro aduga ai thuna pijanaba sem sajage aduga saigi mamang da mari phawgi bado ani amadi mail thabire aduga ani amadi tharaktri karigumba moeni na tharaktaba taragadi moeni gi emojis tuju aina sigi nupi gi keno sido aina pijage aduidi comment thabiro mayam